Imes PAODAM yang tabiri besingbu ahan mamaktada binitana taram noksa bagloyena kurumjari. Hauzik PAODAM asigi maroye pau pijari. Sam Humdra Taruk Suba Maharaj Narasingha Laikidabagi Kumon Palan Pangthokre. Singjamai Thongda Mihathi na hatok piramlaba IDP nupi machadugi imung manungda Chief Minister Y Khemsa na lupa lakh tara khusinakre. Strong Laubi Thodok pu yaningdaba phongdokduna mafam kayada wakat khongjang amasung rally chatpana singba makhatana chathari. Loidana branding and packaging ki matangda jiri da training program pangthokre. Mapungoy Paulo Birase Maharaj Narasingha Laikidabagi Sahi Sam Humdra Taruk Suba Kumon Palan Thoram Ngasi Kanglada Pangthokre Thoramadu Chief Minister Yumnam Khemsan Su Saruk Yaduna Laikidraba Maharaj Narasingha gi mungphamda haikaleka tongkre loinana gun salute piduna ikai khumna kre Manipur State Archaeology Department of Art and Culture na sinkiba Thoramadu State Minister Senior Official Kaya Su Saruk Yaki Thoramadu Wangaladuna Chief Minister Yumnam Khemsana Maharaj Narasingha na Maitrabasi Burmese Singi Makhutagi Ning Tamhanbada Laukhiba Thodangbu Singthaki Sila aina isoda thongi jarga Manipur se magya tmaduna shanti oina leibagum koi ingdra kana senedra leramba conflict leramba mayam se vaishala kana anuba conflict lekaba peaceful atmosphere leba Manipur mo oira sano vaina isoda kurunji thagachari Singamadi Tampaki Lona Bamapam Singda Central Forcing Asi Singthakta Honga Hankraga Makoigi Lepamadуда State Forcing Lehenaba Honari Adubu State Force Ki Masing Yamna Watpana Kudong Chadaba Kayamarum Mayok Nari Haina Home Minister Govindas Kontaujamna Pongdokre Kanglada Pangtokpa Maharaj Narasingha Laikidabagi Ningsing Thoram Yawalakpada Paumi Singna Hangba Wahangi Pakum Piraduna Home Minister na Hai Trong Laubigi Taudoasi Yamna Laibak Tibani Taudoasi Kwaidagi Awangba Thakta Condemn Tawi State Asing Pam Kudimakta Makalamatagi Hingsha to Andanaba Honagani Trong Laubigi Taudoka Marilena Hauzik Tijin Humzin Bagi Tabak Yamna Kana Chatari Singnaba Mapam Singda Operation Chataduna Zenari Bamio Sing Panaba Honari Investigation Satari Bamaramna Hauzik Pawada Taudo Aduga Marilena Ba Kari Karamba Kudam Zangdam Panglabagi Haibagi Akupa Waroldi Pongdok Hiroi Haiki Manipur ki Tampaki District Manga Kaksing Thoubal Bisnupur Imphal West amadi Imphal East ki District Magistrate Singna Thoki Bazerol Singda Hayeng April Tang 12 ayuk pung manga dagi nungtil pung 3 phauba curfew komthokani hairi Akam par relief camp ta changjafam loduna leiriba pikliba nupi macha ama tha sigi manga da thiba khangdana leirakhraba matung singjamai thongda mihathina hatuna thambiramlaba IDP nupi macha adugi imung manungi awabada Chief Minister Yumnam Khemsan masa satuna sarukya par relief camp ta leiriba miyanga wari shanaki wari shanabaduda IDP singi maikai dagi hauzik oirakliba charangnaba phibam IDP singa thengnariba awaba madi IDP nupi macha ama hatkibagi matangda Wapam kaya pukaduna luching ba mo ina miyangi ihul khanga thabak tawinaba takchin ki Lebak asigi Prime Minister Narendra Modi na yaningdaba phongdokpagi wafam phongdokhi Kuki narco terrorist na maitei micham miyam do onsinduna chahi noriba ngang phauba tamthina hatok pirakpa sigumba matam asida wahai maset ama phauba ngangduna tumina leisin bibasi apenbo oide Manipulenga asna su Kuki narco terrorist singna singdagi nongmai bom kaptharak laga micham miyam hatpiba aduga tampakta curfew thamjin biba Singdana Karishu Todaba, NIA da Sinari Adu Tauriada Tauri Hiraga Madugi Kanabana Karishu Pangdaba, Tampaki Namtak Hauzik Oiragliba, Tangdu Leta Dabasi, Kamdono Oiraglibano, Amasung, Masigidamak, Miamna Karikari, Taudang, Lobina Gadage, Haibagi Matang the So, Wapankaya Pangdoki. Wakami Pamadu Loisalakpada, Wakami Pamadu Dasi Nakiba, Pleka Singda,
ikiba warolsing micham hatpa terrorist kudakta cherak piu Central Forcing Manipurdagi hanbikro Center gi yaka yengba Manipurgi lengak yaningde India lengak yaronba lalong kudakta hando u India dagi ekhoi tongana tajarge haiba kholau kaya su lauki Pikliba angang ani laikidabagi matangdadi wahay amata ngasi fawbo phongdokpirakte aduga Manipur government gi saitagi honari hai aduga aikoi gi tampangna kitang tauragana sokpana tampangna sokpa curfew ju tampakta salaiba kapana kuki narco terrorist na singdagi kapakpa singdana kariguma makal amatagi tawidaba tawi hairaga tawi haibagi ngasi fawboda aikoi da proof phangdaba Tronglaubi mihat yaningde micham hatpa yaningde angang hatpa yaningde stop killing of innocent people stop violence of Manipur save Manipur integrity we want peace haibana singba dabi kaya tawduna ngasi wangu lupa marup kaithelda school mairoi sing yauna miyamna tronglaubi thodokpu yaningdaba phunoduna wakat khongjang jangsinkhre wangu lupa marup mera paibi singna akoibagi school mairoi singa punna chathakiba wakat khongjang aduda saruk yakibi mairoi nupa macha amana phongdorakibada tronglaubi thaudo angang aikhoini yaningde imagi tampakta leijariba pikliba angang aikhoibu kuki singna bom thadaduna hatokpa yaningde aikhoi santi pami Manipurgi pupu CM-na maite aikhoibu amukta kanbiyu haiki amaromda wakat khongjang aduda saruk yakiba wangu lupa marup mera paibi gi president L Ibechana phongdorakibada tholiba irang asi nongmadi santi lerakigani haiduna Manipur miyamna khangduna leirakpani haujikti maite sing khangbagi pangal leiraktre aduna civil war soiduna laklagani hairaduna lupa lakh taragi ex gracia aduna ichagi mahut sinduna mi oina pamba yakhigadra haujik isadu ima haina kaurakhigadra hairaduna piya lengak matungda sarkar laklabadina ingtappa shanti phanglagani khanjaramba adu lengakna kari phibamda thambigadabano praja miyam ngakpa ngamloidaba oirabadi Central Security Forcing Manipur thadotuna hanbikro aikhoi civil war tawraga kuki terrorist sing thengnajarage haiki tara to pamma yagi dara ba huje isa do melon thoki ga dara ba khong chela ga iba haina kawa ki ga dara ba pyar khamame pyar dagi Saliba tha sigi tang tere ke ahingda mamaga punna tumduna leijariba macha ani kuki military singnaba singna bomb fit tawduna hatpi khiba amadi mama buna bomb mache na panduna tamthina son khiba thawang adubo yaningda ba phondotuna khoisaunarba miyamna mafam adubu ngak seliba 8 battalion CRPF company gi camp ta makhoina prajamya ngakpi bangamdragadi leibiranu haina haurakhibe irangda CRPF personnel singna kapthorakpa nongmai maruna panduna lekhidraba miyoi ahum amadi asoapan nangkraba thawong kayabu yaningdaba utuna ngasi ningthaukhong bazarda chingmi tammi lising lup amadi ningthaukhong protection committee punna khusamna sinduna wakat mifam phongkhre wakat mifam aduda ningthaukhong protection committee gi thongmi sing chingmi tammi lising lup ki thongmi ningthaukhong yakoibada taba sadhu khulgi kabui chilinau sing amadi lamdamadongi miyam yauna mifam adu saruk yaki wakame phamatuda thaudo aduda chenaba kuki militant amadi CRPF singi athubada miyam mamangda puthotuna khangalu NRC tawduna census tibe yaroi micham amadi hatba lepu India government gi michang mikhaukiba laikhrabani na thaudo asi singjamaida amadi lekai khudingda thorak loi hainingai leite tronglaubi gi thaudo aduda chenaba miyoi sing phare hairiba du official oina record amata leibo natte masida lengana irang nemthanabagidamakta chatharagliba thong singasi khudakta lepiu mi siraga lengana kangpokpi amadi sanapati da chatuna peace process chathari haina miyamda utchairaga miyamda tension piga chumba oigani mi ama siraga ex gracia piraga yanaba purakani haibagi lengaki wakhalon thadokadobani mi ama hingbagi mamal lengak na khangpham thoi misamda atamnana nongmai kapada senaba CRPF personnel singbusu suspend toduna inquiry toroba ain gi oiba chapchaba sairak pigadobani haiki Tronglaubi kuki narco terrorist singna thasigi tareki ahing nongyai matungda bom na landarakibagi thodokta pigliba angangani bu minungsi leitena hatkiba thodok adugi matangda khoisaunaraba miyamna makhatana khongjang changsenbada
Manipuri Chief Minister da Khusinanaba Moirangi SDO amadi MLA Moirang Esida Hakthengana Khusinaki Miyangi Khongchadu Moirang College ki ground da Makhatana Punduna Laikhidraba Singampamda Miyamna Mina Ani Tumina Leptuna Awaba Phongdoki Kemkal Women Wing Secretary K Padmapatina Phongdokibada Mara Laitaba Angang Singh Hatok Pada Senaba Kuki Militant Singh Malemda Amukta Pidriba Makalgi Sairak Piyu Lengak Pasingna Mara Labor Singh Pare Haina Drama Tausinabiganu Atuba Matamda Tamoy Sengna Miyang Kangna Maming Mata Laipam Ningtina Kangalu Amadi Capital Punishment Piyu Aduga Miyangi Punsi Lantum Ngaknaba Puslakliba Central Forces Singh Thazaba Laitre Lautok Pikro Aikoi Ishani Sabu Lengak Jarage Haiki Haukiba Epigi Iribasiga Marilena January Bemio Sing Prajamia Mamang the Putok Pirak Trip Pauba Hanba Laitana Kongjang Kaya Jangsen Kigani Haiki Tha Sigi Tang Tareta Tronglao Bida Tokiba Todokta Nomay Maruna Panbada Laikidraba Wangu Tera Kongdagi Wahengbam Ibo Chauba Madi Wahengbam Gunigi Machanupa Wahengbam Bobi Misiga Marilena Kumbi Tera Kongram Pansai Teleriba Miyam Nangasi Wangu Tera Kongda Lambi Tatuna Wakami Pam Chatakre Wakami Pamadudasto War on Children We Want Justice Hauki by April Tang Taret Numiasida Laikidraba Atauba Sigia Sumba Wail Gidama Prajana Lepli Haiba Placard Kayasu Sijinaki Loyana Kolau Kayasu Lauki Wakami Pamadu Lora Matung Wangu Tera Kongdagi Hauduna Miyamna Makatana Kolau Kaya Lauduna Kumbi Bazar Pauba Miyam Yoiba Waka Kongsa Amasu Zatki Panbayabadi Bobigi Mahaki Sahi Taramathoi Surabi Machanupi Amadi Mahaki Loinabi Lehoribani Wakami Pamaduga Marilena Wahengbam Bobi Misiga Marilena Semkiba JSC against the brutal killing of Wahengbam Bobi Shinga at Tronglaubi incident on 7/4/2026 ki convener Amo Mega Sandrana Phongdokibada Tronglaubi Thodokta Angangani Yauna Miyoi Manga Laikidaba Thodok Yaningde Ngasi Bobi Misi Asiga Marilena Semliba JSC Sisu Lengak Asidagi Kanaba Launaba Semkiba Natte Ngasi Manipur Miyamna Sangsalakliba Khongjang Kayada Mateng Oinanaba Bobi Misi Asina Aroiba Oinaba Semkibani Aduga Ngasi Manipurda Lairiba CSO Kayanasu Sangsalakpa Khongjang Kayadasu JSC Angamba Mateng Pangani Haiki ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯝꯖꯔꯤꯕ ꯙꯔꯅꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯂꯨꯞ ꯄꯨꯝꯅꯃꯛꯅ ꯆꯠꯊꯔꯤꯕꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯕꯣꯕꯤꯒꯤ ꯁꯤꯈꯤꯕ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯙꯔꯅꯥꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ Haukiba Tang Taru Amadi Tere Kilonaba Ahinda Kuki Narco Militant Singna Bong Kapsilakuna Bisnupur District Manung Janba Tronglao Bida Imungda Tumduna Lejaba Tha Mangagi Nupi Macha Chahi Mangagi Nupa Macha Hatkiba Makoigi Mamabu Napibam Tina Son Bikiba Taudo Du Yaninda Phongdok Luba Miyoi Kayana Central Force na